MLA Radhesyamda lambi thong phatribasi karamba matamda sembidoino haina hangzerubi aibu phuraba matungda lokapta thamjinbire mala hairo kendragi MLA Dr. Thoksom Radhesyam yauna pangthokpa board ka mari lainaba miyamgi meeting tawpham amada saruk yakhibi kendra sigi nupi amana Sir board su kuiraktre aikoi hairo kendragi lambi thong phatribasi karamba matamdagi sembidoino haina MLA da hangzerubi nupi ama meeting mafamdagi kauthoklaga nupi mayam changduna phuraba matungda nongpok sengmai police na faduna ahing amasu lokap ta thamlure haina victim oiribi nupi asina paumi singda phongdokhre wafam asing ase ukhong sang mamang laikai da pangthokpa paugi mi phamamada nupi mayam na phubadagi soklabi amadi police na faduna lokap ta lairurabi lai khuram ongbi mala leima mapuroiba el pabung chamaitai ukhong sang mamang laikai da leibana ukhong sang mamang laikai da pangthokpa paumi singa unaba ma da phongdokibane mahak na phongdokibadi mahaki yumga thangnana leiba lai khuram kanhaige sangoida MLA Radhesyam yauba BJP ge meeting ama haukiba September 13 gi nungthil da pangthokhe mahaksu meeting yaunaba hairakpagi matungina meeting yauba chatkhe meeting adu da mahaksu wangang na ba apamba khara phongdoknaba miyamna ayaba pikhe loinana MLA Radhesyamga khut songnaraba matungda wa khara ngangki hairi mahakna hai wa ngang baduda mahakna makhoigi lambi thonggi phibam phatriba sigi matangda pukhatladuna mamangda kendra sigi congress ki MLA oiramba hairok ibotombi amadi mahaki machanupa okendro na palingai matamda lambi sembiramduna ngasi aikoina chatliba sini adubu hojik phatriba lambi thong ase sar MLA na sembi ni haibadu karamba matamdagi sembigadoino Sahi manga sugadori haina MLA Thoksom Radhesyamda hangjaki hairi adubu MLA Radhesyamdi paukhum amata piramdana meeting mafamdagi adumak hankhre aduga mafam aduda lehauribi MLA gi nupi workers singna mahakpu kokthoklaga phuba horakibane makhoi mayamna phubadagi hawjiksu koki mafam singda naduna leiri loinana haksangi lengjum su lengba yadana leiri haikhe mahakna makhatana haikibada meeting aduda mahakna MLA da haijakiba wafam sing adu Matamda mafam aduda lakpa nongpok sengmai police singsu taribane mahakna kari akaiba wa haikibagi haiba loina khanglibane adubu police na faduna ahing ama lokapta thambibasi yamna pende mahakpu karigidamakta nupi mayamna phubibano karigidamakta lokapta thambibano hairo kendrage mapi mapa amada aikhoina wakatpa amadi karimata haiba yadabra haina mahakna paumi singda phongdokhe thaudok aduna maram oiraga wakhal nungai handrai mahaki maral karino lambi sembiroidra botsu kuiraktre karamba matamda sembidoino haina hangbagi damak phubiba lokapta thamjinbiba se yamna pende aikhoigi MLA da apen penda wakatpa yadragadi kanada wakat kodoino haina phongdokhe hanagi minister okendro na ingang lokta school sungsa sadana la kuntraga taruk lokthoklamlei mahaki worker da nongmai piraga mi ki halaga bot kagani haibase miyamna pakhat pigano Radhesyam hairo kendragi hanagi mihut oiramba matam amagi education minister M Okendro na magi kendra su oiriba ingang lokhulda school sungsa sadana lupa la kuntraga taru lokthoklamle haina hojik hairo kendragi MLA oiriba Dr. TH Radhesyam na pendaba phongdokhre wafam asingasi hairo kendragi polling number 33/14 langmai theta hana congress party da board pidamba miyoi hompu amasung naidipta board pidamba miyoi nipan punna hompuga nipan na magi party thadoklaga BJP da yauksinduna MLA Radhesyam da sawatpagi taramna okpagi thauramda MLA na phongdokhibane ngasi langmai thetke mipum sangda pangthokpa taramna okpagi thauramadu MLA Radhesyam na nauna BJP da yauroklaba sing adubu BJP gi lengyan fi yan biduna harauta yamna okay MLA Radhesyam na phongdokhibada mibu hunduna ngang sakpase magi oinadi sungpam pamdabane adubu hanagi MLA Okendro na natanataba laibak macha tadaba wafam kaya hairakpadagi sengdoktaba yadaduna sengdokpani haikhe mahakna makha taraduna haikibada hanagi MLA Okendro na MLA Radhesyambu minister oiba haite hairakpa adu luchingba moina haigadaba wafam natte hanagi minister Okendro de minister oiba haimanbadagi miyamgi asset kaya matuna lokthok lami haikhe mamangi mikhalgi matamda Okendro na
यूजी मयाम अमा गाड़ी दा हापसिलगा चटपा पुलिस ता लोइना रिकॉर्ड लै ओकेंद्रो ना मागी वर्कर दा नोंमै पीरगा मी की हलगा बोट काबा ngamkhidraba matungda हौजिक अमुक बोट कागनी हाइरिबा असिदा मियामना पाखत पीगनु हाइना महाकना थमखे पनबा याबदे ngasiगी रिसेप्शन प्रोग्राम अदुदा बीजेपी हाइरोक मंडल गी लुसिंगबा कयासु सरुक याखे सही खुदिंगी पांगथोक्तुन लाकपा कुकी सिंगी अमंबा नुमित मफम कयादा पाकसना पांगथोखरे हयेंग हांगसित सिगदौरबा खरनसु जात जात हाइदुना इसा इसु सिंगसे नुंगाइना लैसनु हाइबगी महुत्ता नुंगसिनदना बसिंदुनु लैरै हेमजान थांग खोंसाई ngasi kuki singi amamba numit black day ge kunganipan suba thauram palan manipur gi mafam kaya da paksana pangthokna khre kumja lising amaga chamapan marfudrani thoida naga kuki ani gi marakta thoki ba hingsa gi thokdok adu buning sing laduna kuki inpi manipur na sinduna bapupura da leiba kuki inda pangthokre thauram aduga mari leinana kuki inpi manipur gi vice president hemjan thang khongsaina haikibada ngasi malem sinba thungna khundariba kuki phurup singi oina yamna pukning nungsiba amamba numit ne ngasi chahi kungani pan mamangi ingkumja lising amaga chamapan marfudrani thoida kuki amadi naga anigi marakta thoki bahingsa ge thogdokta mara leijadaba kuki lising amagi mathakta thawai mangkhibane thogdok aduda ngasi phawba kari maramge kuki singbu hatkibano haiba chapchana sengdorokpa leitre thogdok aduda maruoina chenariba Thuingalen Muibana Kari Maramgi Kuki Singbu Tamthina Hatkibano Haina Sengdorokpa Kuki Inpi Manipur na Pame Hiram Asiga Mari Lainana Manipur Government Tasu Memorandum Kaya Pisin Kiba Laikre Adubu Laingaki Maikadage Mass Genocide Aduga Mari Lainana Langla Langzil Amata Purakpa Laitre Nakalamaromdana Moreda Laiba ICTC Conference Hall da Kuki Singna Black Day Thorum Pangthoke Ngasi Moreda Laiba ICTC Conference Hall da pangthokiba Black Day gi thoram aduda tongan ba masak naiba miyoi kaya saruk yakhe maruina Tamil Sangam Manipur Tamil Sangam Manipur Muslim Council More All Community Development Organization More amadi Gorkha Samaj ki marui ba miyoi kaya su saruk yakhe thoram ga mari leinana Hill Tribal Council gi President Jamang Haukip na hai chahi kungani pan helaklaba kuki kaya bu paktak nana हाथ की बादुगा मरी लेना तान के डिमांड कया ngasi फाउबा थबक तो ओंथोक्त्रे सही खुदिंगे सेप्टेम्बर 16 असिबो कुकी सिंगी अमंबा नुमितनी हाइदुना पालन तौदुना लाकली हाइखे पनबा याबदे चही लिसिंग अमगा चमापन मरफुद्रानी थोइदगे इंग लिसिंग अमगा चमापन मरफुद्रा तरेट फाउबा कुकी कया अमगे पुनसे नगासिंगना पिखमनहन खिबने आरोइबदा ताबिरिबा पुमनमकपु थागतजरे।